Ngasigi tuan pausi amadi social media dagi lokachaba pau khara update pijari ahanbada maroiba pau chana kaithel gi lungter ka phunghaina khangnaba mafam kuki militant singna mai thadoklamle maitei chothe kabui amadi maring phurupna punna sajibu noma panba kumhau festival pangtokadori buffer zone sing asi tribal singi maru oina kuki singi amata ngairaba silni haina kotuna phongdorakle Dribugar da tagadaba passenger chamani phumari tongba indigo flight ama Imphal da emergency landing tokre pungjangin balti gi asi baksang churachanpur da porakre ngasi lairol chalagani bosemna loba ISSLC exam ngarangdagi hokre note supply toromba miyoi ani xerox machine ga konana fagatkre North East pu Indiana namthaduna thamliba asi aikoi punna thengnabinaba matam yaure haina amukona phongdorakli Chief Minister Yumnam Khemchana Defense Minister Finance Minister amadi BJP gi National President sing unakre Iran da lariba India sing thorak naba government na advisory thokre Bhopal da class 10 gi mahiroi amada thangna kuntaret lak thilamle Relief camp da laiba angang ama pukri da tasin badagi kalhaure Wangjing New Market ki dukan amada bom pokai halamle dukan ani amang ata thokle Manipur film bungna India gi ahanba oina BAFTA gi best film fangkre DG Assam Rifles na Manipur gi Chief Minister ga wari chanakre India da athuba matamda robot ki lanmi leiragani haina DRDO na phongdoragli Indo Myanmar border paringda KNAB gi lanmi kayamarum operate tawduna leiri haina report na phongdoragli Manipur gi short film contest lisingani kunmanga da thaunagi nongjuna best short film taduna lupa lakh amagi mana fangkhre Irang na lau singu yadraba district taragi lopham singi damak center na pitharakpa lupa crore marifu manga lakh marifu mathoi rom pithaраklabasu Manipur lengang na pithoktana leire haina Kokomi farmer wing na phongdorakli Adom na haujik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana haujik pausing amuk chandona pijari chana kaitelgi lungter kafung haina khangnaba mapam asida kuki militant singna mai tharam Thodo asing ngarang nungtil thokibani hairi social media da thadorokpa video release amada AS Aseng koba ahal amana phongdokpagi matung inna lungter kapung haina khangnariba mafam asida mahaki lowda chatpada AS Aseng hariba ahal asi kuki militant singna pharaba matungda lok amada pusinduna wahang pahang tawki hairi makatana kuki militant sing aduna AS Asengda nakhoigi khulda naharol kaya lei haina hanglakpaga loinana nahak mafam asida kaidoba lakpano haina hanglakpada AS Asengna mafam asi aigi lokfamne isagi lokfamda lakpada noina thingbagi mathau leite haiduna ngahak awai akhum tawnaraba matungda nang ngasigidi nayumda hankhro haiduna kuki militant sing aduna talakhi hairi makatana miyoi ama amuk mahaki lowda chatpada kuki militant singna mai thaba adu mahaki mitki hek mamang da uhawi haiduna video asida paudam lagli Chanamahi lining chaliba singi yamna singtha ningai oiba khongthang amada lamdam asigi yellow phurup oiriba maitei chothe kabui amadi maring phurup sing punsinduna ahanba oina kumsi sahi asidagi hauduna sajibu nomapanba chairauba numita sajibu nomapanba kumhau festival pangthoklagani hari thoromasi pangthoknaba phurup marigi luchingba sing punsinduna state ki thakta apunba kanglei yellow phurup sajibu nomapanba kumhau festival committee haina mingthonba loop ama semduna pangthokadabani asigumba thorom asi pangthoknaba honariba Committee asibu leibakna masak khangbiduna budget ta maru oiba festival asigi senfam happy naba apil torakle amaromda lining thok sanamai temple board ki kabui loisangi sanglakpa kamson gangmaibu Haidiba committee asigi chairman oibaga loinana vice chairman da mathangchina thau jatra chothe amadi maisnam Ibo Bibu Khankre chairman amadi vice chairman khalaba sing khudaktagi thau punabagi ayaba ngarang lining tok sanamahi temple board ta pangthokpa pawgi mifam amada board asigi vice president Vidyapati Senjamna lauthoki lining tok sanamahi temple board ki meeting makada Thoromasi Bishnupur district ki Lamlang Hopi village ta pangthokpa hauragani hairi
Buffer zone sing asi sing amasung tampaki marakta khaidokliba lai aduni haina committee on tribal unity ko tu na phongdokhibaga loinana Imphal Valley community gi members sing Sada Hills Kangpokpi yauna cookies zone namna kundaba mafam singda ngak chenba amadi safeguard piba ngamloi hairi ko tu gi akanba warol yawba statement amada buffer zone haibasi singi mafam singda tribal community sing maru oina cookies singi safeguard tawnaba amadi makhatana violence thoktanaba thamba zone singni hariba zone sing asina tribal singda makhatana physical atrocity chathaba barrier amagumna thamlibani haina su phongdorakli Manipur da center na BJP na luchingba anoba lengak ama semliba asi criticize tawraduna center gi khongthang asi minority oiriba kuki jo community singi political economy amadi security bu thoksadaba khongthangni kotugi core oiba demand palladuna hai Indian constitution gi article 239A gi Makada committee amadi cookie jo mayamna taleba demand union territory with legislature asipi bagi mahuta force political recognition oina singi cookie jo amadi valley gi maitai punsinduna kingain genail normancy oiba yaroi makoi gi demand sing phangdriba phawba tungkoiba santi amadi normancy puraknabagi manglan asi mami samli haina statement asida akanma wafam phongdokli Upper Assamda Upulna Maram Oraga passenger Chamanifu Mari Tongba Indigo flight ama Dribugarda Taba Yadabadagi Manipur gi Bir Tikendrajit International Airport Imphal da divert tawan kare official gi paugi matung inna thodok asina maram oiraga maikhuna maram oiduna ningthina uba phangdabadagi khongthang asi lokhatkibani hari Indigo na chalaiba flight 6A 6457 asi Ahmedabad tagi Guwahati fauduna Dribugar tamna pairakpani aircraft asi Lokpriya Gopinath Doborloid International Airport tagi ayuk pung 10 minute kun taba matamda pairaki amasung Dribugar da ayuk pung 13 minute 15 taba matamda thunggadabani adubu aircraft asi tarakko matamda khudaki oiba dust storm gi thawong ama ground operation da kudong sadaba oirami airport official singna haiba matung ina aircraft asi tabada saphaba oidre haina khanglakpadagi khongthang asi lokhatkibani airport official singna haibagi matung ina flight asi lakpa matamda uphugi nonglei aduga matam chanarami adubu maikhu kabagi chang asi ka hena kungchilakpa maramna landing tawbagi kudong chaba laikhide maram asina hena kudong chanaba flight crew singna aircraft adu Imphal da divert tawkhibani aircraft aduda tongkhiba passenger Nifu Marimak safe oina lairi weather condition phatabagi passenger sing safety oina bagi damak standard operating procedure gi matung ina diversion asi tawkhibani hairi Thalon Assembly Constituency gi MLA Phungjangin Balti gi thawai yaudraba hakchang ngarang ayu anganbada Churachandpur da purakre awangba thakta ikai khumnaba utkhibaga loinana ngasi leirol challagani masagi chahi 62 rom suraba Phungjangin Balti mahaki hakchang gi pibam ka hena sokchilakpadagi tha asigi Nepalda Imphal International Airport da puraklaba matungda Chief Minister Y Khemchan gi thorang makhada Delhi da puraga Gurugram gi Medanta Medicity da puduna aruba pibamda laikanaduna laklaba matung haukiba thangja numita laikidabani ngasi ayuk anganbada Manipur amasung Mizoram anigi border da cheliba Tuibai river lalaga mahaki asiba hakchang puraklaba matungda Dorcas Tengna leiba mahaki yumda puraki mafam aduda miyamna laikatuna aroiba ikai khumnabasu utkhi laikidraba Phungjangin Balti gi hakchang mahaki pongnapam lamdamda purakpagi lambida community group singna mahakpu ikai khumnaba utkhi mahaki hakchang adu Zomi Council Zomi Youth Association amadi community gi leader sing yauna yamlaba miyamna saruk yaduna mayumda puraki mahaki asiba hakchang purakpagi lambi Sijol khulda ngayak leptuna mafam aduda village authority singi luchingba sing Zomi Youth Association gi luchingba sing yauna miyamna laikatuna ikai khumnaba utkhi hakchang adu Sinjol dagi NEC Rota Thalon Subdivision Headquarter Phawa Puraki Lambida Kunja Singna Pareng Chana Leptuna Thawai Yaudraba Hakchang da Igai Khumnaba Utki Tungda Dorcas Tengna Leiba Mahaki Yumda Hakchang adu Miyamna Puraki Phungjangin Balti Thalon Assembly Constituency gi Mikhalda Tam Ohum Lakta Mai Paktuna Minister su Oiramki Kumja Lising Ani Kulhumdoi Me Ohum dagi Thongdana Manipur Thorakiba Ethnic violence adugi mathangi numit me marida Imphal da thokiba laibak thiba thodok amada hakchang gi phibam ka hena sokpadagi sanglaba matam asi layengduna lakhibani
Board of Secondary Education Manipur na loba ICSLC exam ngarang dagi tongan ba exam center chama humpu matoi da pangtok ba hokre exam asida IDP mahiroi sahum mari futarani thoi yauna punna mahiroi lising kuntra taruk chatret kun manga na parikya thari apunma mahiroi lising kuntra taruk chatret kun manga asigi manungda nupi macha mahiroi lising tara nipal chahum yangkhai aduga nupa macha gi mahiroi na lising tara nipal chahum humpudra manga ni yamna laibak thibadi exam asigi ahoba numita Thobal district ki yaripok Laiba PLC Academy da hangba exam center da mahiroi singda note supply toramba mioi ani mokoina sizinaramba xerox machine yauna atai polam kayaga konana indigenous youth association kanglaipa ki thongmi singna phagat khre exam pangthok liba exam center chama humpumathoi asigi manungda singi exam center humpumathoi da mahiroi lising taramapal sumna humpumari aduga tampaki exam center chama dana mahiroi lising tara chatruk humbudra mapal parikha thari Northeast State singda lariba indigenous furup singna mahurol dagi chanaduna laklaba yellow masana kaya asibu yokhatnabagi pandamda All Manipur United Clubs Organization amuko Manipur Students Federation MSF amadi yellow masana yokhat kanglubga punna khusamnaduna sahi asidagi hawduna ahanba Northeast Indigenous Games and Cultural Meet lisingani kuntaruk Imphal West ki manung chanba Kwakathel Tidim Road Athletic Union Ground da hawdokre tongan ba Northeast sing maru oina Assam Nagaland amadi Tripura dagi lakpa chanaroi amadi delegate kayana saruk yaduna hawdokiba thorom aduda Manipur University of Culture gi Vice Chancellor Professor Pongnam Gunindro amuko gi President Sanjoy Sorokhaibam JN Manipur Dance Academy gi Director Dr. Mayengbam Beto Singh Jaliangrong Union gi Chairman Dr. L Phaumai amadi Thadau NP Manipur gi Vice President Nekhalang Haukipna Mathang Sina Athoiba Mithunglen Singh Oina Saruk Yaki Thorombaduga Mari Lainana Amuko gi President Sanjoy Sorokhaibamna Phongdokhibada Northeast State Singi Lairiba Indigenous Masana asi tapna musilakpana maram oiraga hawrakliba angang singna indigenous masana singbu maming phawba khanglaktabagi phibamda lakpa asina maram oiraga indigenous masana singbu yokhatuna amuk hanna malemgi miyamda masak taktuna amadi Northeast State singda leiriba phurup singi marakta cultural exchange tawnaduna mapangal kanba Northeast State ama sagatnabagi pandamda Northeast Indigenous Games asi pangthokpani haiki Mahangna makhatana phongdokpada Northeast State sing yauna Manipur asi lising chamapan nifu mapal dagi hawduna India lengangna sports culture amadi resource na singba section khuding makta namthaduna lakli masibu thengnanabagi damak apunba Northeast State singda lairiba miyoi khuding makta amata oiduna punchinduna punna thengnaminaba matam oide India lengangna Northeast State singi miyoi singda namthaduna thambata natana matam kayagi mamangdagi otpan naibagi thabak chatharakliba sing asi convention kaya ama Tuna Malem Miyamda Kangan Nabasu Honaragani, Maram Asina, United Nations Pawba Yohanaba Chi Taragani, Maramaduna Kunai Asibu, Kangkong Sahanaba Honaribasing Asigi Mayokta, Manipuri, Amadi, Northeast Ki, Miyamna Punna Tengaminaduna Aikogi Oiba, Setmilol Amadi, Resourcing Asibu, Amuk Hanna, re-establish Toba Patoktai Haiki. Chief Minister Y. Khem Channa Union Home Minister Amit Shah ga unaduna Manipur da oiriba pibang mi matangda kupna khana kharaba matungda party gi National President Nitin Nabin Union Defense Minister Rajnath amadi Finance Minister Nirmala Sitharaman ga mathang unakre center gi luchingba sing asiga unabada Deputy Chief Minister Singh Losi Diko amadi Nemcha Kipgensu saruk yaki tha asigi marida Chief Minister oina wasak lokraba matungda ahanba oina Y. Khem Chanbu BJP gi National President Nitin Nabin ga Delhi da laiba party gi head office da unaduna Manipur da ing tapa puraknaba lam kaya da paikhatliba thabak singi matangda amadi state asida party gi mapangal kankhat hannabagi lokhat kadaba thabak singi matangda kupna wari chanakhre party gi president unaba aduda deputy chief minister Singh Losi Diko amasung Nemcha Kipgensu saruk yaki party gi president unaraba matungda chief minister Y. Khem Channa deputy chief minister ani ge loinana Union Defense Minister Rajnath ka mahaki office da unaduna Manipur gi hojik oiriba security gi phibam gi matangda kupna wari chanaki unaba aduda Defense Minister Rajnath na Manipur da ing tappa hanjilaktuna mahausa gi punsida hanjilakna ba honabada Union gi maikeidagi
ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝ ꯑꯁꯤꯗ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯎꯅꯕ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯃꯅꯤꯄꯨꯔꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤꯒꯤ ꯕꯥꯇꯥꯂꯤꯌꯟ ꯑꯃ ꯊꯝꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯒꯁꯨ उनदुना मणिपुरदा ओइरिबा सेनथुमगी फिबम अमदी अतै चाखोत थौरांगी थबकसिंगी मतंगदा वरी छानखरे फाइनांस मिनिस्टर ग उनदुना वरी छानबा अदुदा चीफ मिनिस्टर वाई खेमचाना मणिपुरदा हौजिक पाइखतलिबा चाखोत थौरांगी प्रोजेक्टना सिंगबसिंग खुमांग यांगसिनना चंगसिनबगा लोइनाना मतम चाना लोइसिनबा अहेनबा सेंथंगसिंग पिबिनबा तक्सिनखी Ministry of External Affairs na anoba advisory ama thokibaga loinana Iran da leiriba India macha pumna makhudakta thoroknaba khangankhre Iran amadi United States ki marakta chauna ungkhannarakpadagi khudongthiba thoklakpa yai haiduna anoba advisory asi thokibane February 13 da Iran amasung US na Geneva da indirect oina ahumrak suba round gi wari sananaba thorang lokhotkhrabasu matungda ministry gi advisory asi thoklakpani US President Donald Trump na numit 15 gi matam thakibaga loinana hariba matam asigi manungda nuclear deal ama kujek pinadaba thoklabadi Iran gi oina laibak thiningai oigani haina section warol piki aroiba oina nakal ani gi marakta yasinnaba puraknabagi pandamda indirect oina February 13 ta wari sanabagi wafam asi achumbani haina Oman gi foreign minister Badr al Bosaidi na confirm tauki Madhya Pradesh ki capital city Bhopal da leiba smoker club amada class 10 khakta tambata ngairiba mahiroi amada thangna 13 lak thilamle thangna thilamliba mioi aduna thodok adugi CCTV footage social media da thagallaki CCTV footage ki matung inna club aduda chahi nauriba mioi anikak changlaki ngaihak leiraga makhoi anina class 10 tambata ngairiba mahiroi aduda sumnaki second kunthra gi manungda thangna 13 lak adu thilambani phibam thina choklaba mahiroi adu manak nakna leiba hospital amada pugatuna laikanari Gautam Nagar police station na konba mafamda leiba asokpa nupa masa adu smoker club aduda yamna thina lakpa thengnaki thodok asigi matangda chathaba investigation gi report ki matung inna laman khumbagi mawongda chahi nauriba mahiroi adubu thangna thilamba oigani hari numit kharani gi mamangda smoker game amaga loinana mari leinana ningai changdanabagi thodok ama thokibasu lei hari thangna thilambadagi choklaba nupa masa aduna miyoi anida khut thakibagi thodok amasu leikhi hari Relief camp ta leiba angang ama pukri da tasin badagi kanba ngamore hari thodok adu ngarang ayuk pung 10 rom tabada wangjing lamding higher secondary school relief camp ki manung da leiba pukri amagi manakta angang aduna sanaduna leiringai da khanghodana pukri da tasin khibani hari ba angang adu more 1 number 7 dagi lanjenaraktuna relief camp asida changjapam loduna leiriba soibam abi koba amagi machanupi ni hari ising da tasin badagi kanba ngamhoroba nupa macha adudi soibam ningol kawi hari khara serious oibadagi khutakta Jenems Hospital da pugatuna Indian Red Cross Society Thobal District Branch na mateng tawduna laikanabadagi khudong thiningai di oidre hari adubu hauji nupi macha adu Jenems Hospital da makhatana layeng chathari Indian Red Cross Society Thobal Branch na mateng chawna pangduna khudong thibadagi kanba ngamhobagi damak Wangjing Lamding Higher Secondary School Relief Camp ta changjapam loduna leiriba IDP singi maikeidagi apenba amadi thagatpa phongdorakli Thapal Police Station ki manung chanba Wangjing New Market ta kwamana yonba dukan amada masak khangdaba singna bom langsinduna pokai helamle thangnana leiba dukan ani akai atoi thokre thodo adu ngarang nungthil pung 10 makai rom tabada thokibani bom langsilamliba dukan adu Hairok Part 3 Tawrang bom leikai Bambon leiraktagi ningthogjam Bijen Kumar Elias Roben sahi 95 apokpa leikidraba Angang Jauk Singhana Pambani Hari Bijen Kumar Hana Indian Army Orambadagi Tabaktagi Potharaga Leibani Hari Pawasin Makatana Masakhang the Basing Aduna Bom Langsinduna Pokai Lamba Aduda Dukan Adugi Satarda Bom Masena Pauduna Chatkibagi Takpam Sing Leramki Amadi Tangnana Leiba Laisram Santi Devi Gobi Amagi Kungup Yonba Dukan Su Akai Atoi Tokibaga Loinana Santi Masasu Dukan Aduda Ahing Lektuna Leibani Bom Pokai Lakpa Amadi Mahaki Potpam Thamba Mai Chaklakpa Aduda Pakhatuna Santi Su Yan Mangduna Wanthaki Hari
Manipur amadi India gi yamna chawthokchaningai oina Lakshmi Priya Devi na direction piba Manipur film Bungna British Academy of Film and Television Art ki Best General and Family Film category da Best Film Award phangba ngamkhre ngarang ayu anganbada London da leiba Rural Festival hoda pangthokiba humbudra mapan rak suba BAF TA Award ceremony da Bungna Hollywood ki nominate tawbada yawriba achou film Jugropolis 2 Lilo amadi Stitch amadi France ki science fiction movie Arko-bu maithiba piramduna children film category da India gi oina ahanba BAFTA award phangba ngamkhibani Director General of Assam Rifles Lieutenant General Vikas Lakher na Manipur ki Chief Minister Yumnam Khemchand Singh Delhi gi Sadar Patel Mark da leiba Manipuri Bhavan da unaduna Manipur ki border security ki matang da wari chanakhre hari official oiba paw gi matung ina Lieutenant General Vikas Lakher na lebak asigi khwaidagi Maming leiraba paramilitary force Assam Rifles na Myanmar ga tainaba Manipur gi ngangkai paringda ngaksen bagi lokhatliba thabak singi matangda pawdom khibaga loinana Indo-Myanmar border ngaksen bagi thabak sing asi Assam Rifles na paiduna lakli haina su pawdom ki Lieutenant General Vikas Lakher na Manipur gi Myanmar ga tainaba border amadi atai district singda security gi ngaksen bagi thabak thoram sing ningthina pangthuktuna lakibada Chief Minister Y Khemchand gi maikidi gi thagatpa phongdokhibaga loinana Assam Rifles na makatana state asida santi amadi tangdu leitaba purakpada achoba thodang laurakani haibagi thajaba thamki Artificial Intelligence na laboratory amadi science fiction gi pan lanthoklaga anoba matam gi defense system da maru oiba thodang logadori New Delhi da pangthokpa India AI Inspect Summit da Defense Technology Dr. G Satish Reddy na hai lebak asigi oina athuba matam da robot ki lanmi puthokpa ngambagi phibam da leire Defense Research and Development Organization gi chairman chu oiramba India gi defense establishment ki maru oiba advisor Dr. Reddy na makata na hai matamgi awon matung ina hiram kuding makta AI yaudaba yauraktre civilian natraga military gi oirabachu nongno puthokadaba potlam kuding mak AI yaudrabadi chanapam leidaroi singtha ningai oiba mawongda AI na defense sector da asobo mafam kanbaga loinana athuba matamda robot ki lanmi puthokpa ngambagi phibamda leire hogjingmakki oina surveillance ka mari leinaba system amadi autonomous platform singda AI sijinaba haure AI na maram oiraga tung tarakpada malemgi tongan mafamda soknagadaba lanfamsingda robot lanmi su sijinaba hauragani masigi su matakta tank langi gari aerial vehicle ising manungda thoba submarine amadi atai kulai pumnamak AI sijinaragani AI da yumpham oiraga sengbatpa nongmai amadi nongmai maru sijinarakadaba maramna lanpham kudingmakta khongmi lanmi thajinbagi mahuta robot ki lanmi ngakta oina sijinaba hauragani karamba matamda robot ki lanmi singna ngamkhai ngakpagi thodang lawgadagi haibagi matangda Dr. Reddy na haiki hogjingmakki oina matam thaba ngamdrabasu humanoid system samgatliba maramna athuba matamda robot ki lanmi singna ngangkhai ngakpagi thodang lauragani haibagi thajaba lei haina phongdoki KNAB gi kedar cham yankhai rom kamjong site changsin kre sinai kem ta leiriba KNAB yankhai muk asi tharaga KNAB gi apunba lanmi masing chani dagi na chatruk rom oigadaba asigi manungda tangkhai amadi Manipur ga lonaba Indo Myanmar border da operate tawri hari Indo Myanmar kuki WhatsApp group dagi phangba paw amagi matung ina AK Hawkip kowa amana Facebook ta thagalakliba wafam asi palladuna KNAB gi Defense Secretary Paul Niogi lising makada Gorilla Warfare Housing Eastern Zone da KNAB gi kedar chamyangkai khangatlaga khuchu khulai matik chana piduna kamjong amadi ukrul saita kuki singbu ngak senabagi damakta thajin khibani masida Indian Army gi officer kharna mateng pangi haina thajanari hari pawasina makata na hai KNAB Eastern Zone na naga singa fight tongnana ba wasak lokre kuki singna namna taba Churachandpur Kangpokpi amadi Chandel district ki lamsing athuba matamda loksinduna KNAB na control tawduna thamnaba aronba plan amasu leire haina kuki WhatsApp group dagi phangba pawasina makatari Democratic People's Front Manipur na sinduna pangthokiba state level Manipuri short film contest lisingani kunmanga gi category A gi best short film Rakesh Nauremna direction piba RK Naya Sana Devi na puthokpa thaunagi nongjuna takhibaga loinana lupa lakh amaga loinana lemjaningai oiraba film award adu award representation ceremony aduda
Presidium member oina saruk yakiba UNLF ki former chairman RK Meghenna film asigi director Rakesh Naurem amadi producer Dr. RK Nayasanagi mapamda khusin nakre haina Ipak Films Production Manipur ki office secretary Naurem Thoithoibana thadorokpa chirol amana hairi Makha tarakpa aroiba pawda haukiba kumja lising ani kulumdoi me ahumdagi thoklakhiba irang asinda maram oiraga kumja lising ani kunmari kunmanga fawbagi oina lau uba yadaba lopham singi phangpham thokpa compensation lengangna athubada lomi singda pithokpiyu haina coordinating committee of Manipur Integrity Manipur Farmer Wings convener Syam Khumana phongdokre lamfelda leiba kokomi ki mayai loisangda pangthokiba pawgi mifam amada Syam Khumana makha taraduna hai irang asinda maram oiraga lau singu yadaba district Taragi Lopham Singidamak Center na kumja lising ani kunmari kunmangagi oina lupa karor marifu manga lak marifu mathoi rom pirakrabasu Manipur lengangna hauzik phawba pithoktana leiri Agriculture Department na haukiba kumja lising ani kunmangagi February 13 da irang asina lau singu yadraba lopham Lising tara chani marifu taruki list home department amadi director singi makok thongba officer singda Senpam sing adu pithoknabagi damak list pikhallakrabasu hauzik phawba thabak oina pangtoktana leiri makhatana pomi singda phongdokkibada mahak na makhatana hai masida natana kumja lising ani kunmanga kuntaruki oina lau uba yadaba mafam sing survey tongnabagi damak lengakna order ama Thoktuna leiri awaba kaya mayoknariba longmi singi phangpham thokpa senpham athubada pithokpiyu karigumba athuba matamda longmi singna phangpham thokpa senpham sing pithoktrabadi longmi single loinana kokomi farmers wing na khongjang changsilagani nongna semliba lengak asina ahanbagi oina IDP singbu makoi gi yumda hanjin hannabagi pandam thamliba adu IDP singi phangpham thokpa haksing hana pithoktrabadi makoina mayumda hanjinbada awaba amadi khudong chadaba kaya amuk anna mayokna khigani hainasu phongdorakhi